September 15 akanba khongjang changsilagani. All Manipur Hill District MGNREGS Employee Association na tanduna lakliba demand singi matangda Manipur lengakna matik saba thabak lakholaktrabadi lakliba September 15 akanba khongjang changsilagani haina association asigi publicity secretary Milton na thadorpa serol amana phongdorakli. Serol asina hai association asina tungan ba demand sing talaba haukiba September 13 khongjang kya sangsinkiba laikre adubo ngasi phawa concrete oiba solution purakpadi laitre. MGNREGS asi Hill district singda han implementation toroklaba matung Valley district singda implement tawkibane adubo kumja English singani ga 13 state government na Valley district singi employees singbu regularize tawraga singi district singi employees singna tawbidana laire. Hiramsiki matangda Manipur lengakna atubu matamna matik sabe action lokhatpiu hainasu sirul aduna makha tarakli. Atopa laibaki oiba yamna maru oiba paw amanamo India da terror attack sa thanaba thorang toramba Pakistan gi Al-Qaeda lalhauba mapan NIA na West Bengal amadi Kerala da red toroga fagatkre. National Intelligence Agency NIA na tangkak naina sa tharakpa operation gi saruk amo oina West Bengal amadi Kerala da agency asigi tuan ba team anina pungpham amatada red tawduna India da terror attack sa thanaba thorang torambani haiba Pakistan da base tawba Al-Qaeda gi lalhauba mapan phagatkre haina agency gi pauna phongdorakli. National Capital Region Delhi yauna leba asigi tuan ba mafam kharada tanja yenglaga terror attack sa thanaba Al-Qaeda gi lalhauba khara kem tawduna leire haiba yamna thajaningai oiba intelligence input ama phangbadagi NIA gi haisinglaba official team ani thokna saithoklaga West Bengal gi Murshidabad ngarang ayuk anganbada red chathabada terrorist taruk aduga chap manaba pungphamda Kerala gi Iran kilumda leiba mafam kharada red tawbada terrorist ahum phatkibani hairi. West Bengal amadi Kerala yauna leba asigi tuan ba mafam singda terror group oiriba Al-Qaeda dagi operative kangbu na interstate module ama siamlaga maru oiba installation singda terror attack sa tharaga misam phawa halakpa yabagi akiba laire haiba input yenglaga surprise rate sa thakibane. Source asi hack phangbagi NIA na handak September 13 da formal oiba case ama lakhatuna thigalakhibaga loinana source leiba mafam sing aduda rate sa tharaga lalhauba sing adu phagat pangam khibani su hairi. Ngarangi red aduda NIA gi team na mipha kangbu adudagi digital device document jihadi literature machine thauba khulai country made firearms local made body arms homemade explosive device yauna aini yadaba polam kyamuk spokat pangamki. Gang member kharana terror group asigi phan khomgatnaba amadi gang member kharana Delhi de satlaga party gi oiba khusu khulai sing laisinaba plan tabagi wafam amasu module adu da yauri. Mipha sing asigi mathakte investigation sa thaba yanaba state anigi mari lainaba court singda puthoknaba thorang tokre hainasu pauksi si kuthangna makhata na phungdorakli. Atopa paw amanamo President Trump da thaba hu yawba letter ama White House yawdringai da fare. US President Donald Trump da address tawba recent poison yawba package ama White House yawdringai gi mangoina na thengnabadagi phajinduna thamle hain official singna American media da phongdokre. Thangja numita official sing aduna American media outlet singda phongdokhiba warol palladuna BBC gi report na hai. Letter adu sayol asigi angan ba sarukta White House ki mail gi screening facility amada thengnakhi. Envelope manungda yoram liba posak adu caster bin singda yawba poison makhal ama oiriba resin ni haibasi identify tawra haina makhona phongdokhi. Package adu kadaidagi lakhibano amadi atai asigumba letter sing US postal system gi kuthangda thaba laikibra haibagi matangda khangba ngamnaba Federal Bureau of Investigation FBI amasum Secret Service na thizille. Tanja asida public safety da akiba pibagi thabak thawong amata thengnaba laite haina FBI na thangja numita CNN da phongdokre. Package adu Canada dagi tharakiba oiramba yai haina investigators singna thajari haina New York Times to official amana phongdokhi. Wafam asiga mari lainana Royal Canadian Mounted Police na thangja numita phongdokhibada White House the address tawbun haiba singnaningai oiba letter adugi matangda makhoina FBI ga tanaraga thijinbagi thabak hore. Resin haiba hu makhal ama oiriba post asi caster bin sing process toroga puthokpane.
ꯍꯨ ꯃꯈꯜ ꯑꯃ ꯑꯣꯏꯔꯕ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯣꯠꯁꯤꯟꯈꯤꯕ ꯁꯣꯔ ꯍꯣꯟꯕꯗ ꯌꯥꯎꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯍꯛꯆꯥꯡꯗ ꯏꯟꯖꯦꯛꯁꯟ ꯇꯧꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯇꯧꯕ ꯑꯣꯕ internal bleeding ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯃꯃꯩ ꯊꯪꯗ organ fail ꯑꯣꯏꯍꯟꯗꯨꯅ ꯃꯤ ꯁꯤꯍꯟꯕ ꯌꯥꯏ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯆꯝ 23 ꯁꯤꯔꯦ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯀꯨꯟꯗꯨꯖ ꯄ꯭ꯔꯣꯚꯤꯟꯁꯇ ꯑꯐꯒꯥꯟ ꯐꯣꯔꯁꯦꯁꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯕꯗ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯆꯝ 23 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 6ꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯈꯥꯅꯥꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯌꯤꯗ ꯔꯥꯃꯥꯖꯟ ꯈꯨꯡꯒꯪꯗ ꯊꯣꯛꯈꯤꯕꯅꯤ ꯈꯨꯡꯒꯪ ꯑꯁꯤ ꯇꯥꯂꯤꯕꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯍꯧꯕꯁꯤꯡꯅ ꯑꯦꯁꯣꯁꯤꯌꯦꯇꯦꯗ ꯄ꯭ꯔꯦꯁꯇ ꯄꯥꯎ ꯄꯤꯔꯛꯄꯗ ꯃꯤꯆꯝ 23 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 6ꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯐꯒꯥꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯎ ꯑꯃꯗꯗꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯇꯥꯂꯤꯕꯥꯟꯒꯤ ꯐꯥꯏꯇꯔ 30 ꯍꯥꯠꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯥꯇꯔꯒꯤ ꯀꯣꯅꯨꯡ ꯗꯣꯍꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯂꯤꯕꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯟ ꯁꯔꯀꯥꯔꯒꯤ ꯃꯔꯛꯇ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩ ꯇꯂꯛꯇꯅꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯇꯥꯂꯤꯕꯥꯟꯅ ꯆꯦꯛꯄꯣꯁꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯁꯤꯡ ꯁꯔꯀꯥꯔꯒ ꯃꯔꯤ ꯂꯩꯅꯕꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯨꯝ ꯑꯃꯗ ꯏꯍꯥꯟ ꯍꯥꯟꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯈꯤ ꯃꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯄꯣꯈꯥꯏꯕꯗꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝ ꯑꯃꯁꯨ ꯃꯩ ꯆꯥꯛꯈꯤ ꯑꯃꯁꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡ ꯊꯣꯛꯂꯛꯄ ꯉꯝꯈꯤꯗꯦ ꯍꯥꯏꯔꯤ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯨꯠꯊꯠꯅꯕ ꯑꯃꯁꯨꯡ ꯃꯤ ꯀꯟꯅꯕ ꯈꯨꯟꯖꯥꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯔꯍꯥꯃꯅꯤ ꯀꯧꯕ ꯈꯨꯟꯖꯥ ꯑꯃꯅ APꯗ ꯐꯣꯟꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯀꯂꯥꯃꯨꯗꯤꯟ ꯀꯧꯕ ꯑꯇꯣꯞꯄ ꯋꯤꯠꯅꯦꯁ ꯑꯃꯅꯁꯨ ꯑꯍꯥꯟꯕꯒꯤ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯌꯨꯝ ꯑꯗꯨꯗꯗꯤ ꯇꯥꯂꯤꯕꯥꯟꯒꯤ ꯐꯥꯏꯇꯔ ꯑꯃꯈꯛꯇꯃꯛ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯈꯥ ꯀꯟꯗꯍꯔꯗ ꯅꯦꯇꯣꯒꯤ ꯔꯤꯖꯣꯂꯨꯠ ꯁꯄꯣꯔꯠꯀꯤ ꯕꯦꯁ ꯑꯃꯗ ꯔꯣꯀꯦꯠ ꯌꯥꯝꯗ꯭ꯔꯕꯗ 6 ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯁꯣꯛꯈꯤꯗꯦ ꯑꯃꯁꯨꯡ ꯒ꯭ꯔꯨꯞ ꯑꯃꯠꯇꯅꯁꯨ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯑꯦꯇꯦꯛ ꯑꯗꯨ ꯇꯥꯂꯤꯕꯥꯟꯅ ꯇꯧꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ US ꯑꯃꯁꯨꯡ ꯅꯦꯇꯣ ꯐꯣꯔꯁꯦꯁꯇ ꯑꯦꯇꯦꯛ ꯇꯧꯔꯣꯏ ꯍꯥꯏꯅ US ꯑꯃꯁꯨꯡ ꯇꯥꯂꯤꯕꯥꯟꯒꯤ ꯃꯔꯛꯇ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨ ꯂꯩꯈꯥ ꯇꯥꯅꯕ ꯃꯆꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯅꯦꯇꯣꯅ ꯊꯥꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯄꯥꯎ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯐꯥꯎꯕ ꯄꯥꯎ ꯑꯃꯇꯪ ꯃꯔꯛ ꯊꯠꯅ ꯍꯥꯞꯆꯔꯝꯒꯦ NIA ꯁꯥꯔꯒ ꯒꯥꯔꯤ ꯍꯨꯔꯥꯜꯂꯝꯕꯁꯤꯡ ꯗ꯭ꯔꯒ ꯂꯂꯣꯟꯕꯗꯁꯨ ꯆꯦꯟꯅꯔꯝꯂꯦ NIAꯒꯤ ꯑꯣꯐꯤꯁꯔ ꯁꯥꯔꯒ ꯒꯥꯔꯤ ꯍꯨꯔꯥꯜꯂꯝꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯐꯔꯤꯗꯥꯕꯥꯗ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯗ꯭ꯔꯒ ꯂꯂꯣꯟꯕꯗꯁꯨ ꯆꯦꯟꯅꯔꯝꯂꯦ ꯃꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯅꯤꯁꯨ ꯐꯥꯔꯦ ꯍꯥꯏꯅ ꯐꯔꯤꯗꯥꯕꯥꯗ ꯄꯨꯂꯤꯁꯀꯤ PRO ꯁꯨꯕꯦ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯅꯤꯄꯨꯔꯤ ꯑꯅꯤ ꯑꯗꯨꯗꯤ ꯃꯨꯍꯝꯃꯗ ꯑꯛꯁꯔ ꯑꯃꯁꯨꯡ ꯑꯔꯤꯕꯝ ꯒꯨꯅꯟꯗ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯛꯁꯔꯅ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤ ꯑꯗꯨꯒ ꯒꯨꯅꯟꯗꯥꯅ ꯀꯣꯜꯀꯇꯥꯗ ꯆꯦꯟꯅꯅꯕ ꯐ꯭ꯂꯥꯏꯠ ꯇꯣꯡꯂꯤꯉꯩꯗ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ NIAꯒꯤ ꯑꯣꯐꯤꯁꯔ ꯁꯥꯔꯒ ꯗꯦꯜꯂꯤꯒꯤ NCRꯗꯒꯤ ꯒꯥꯔꯤ ꯍꯨꯔꯥꯜꯂꯒ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯝꯕ MD ꯑꯕꯨꯡ ꯃꯦꯍꯇꯕ ꯑꯃꯁꯨꯡ ꯀꯕꯤꯔ ꯑꯍꯃꯗꯄꯨ ꯋꯥꯡꯄꯣꯡ ꯆꯠꯊꯕꯗ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯂꯩꯕꯅꯤ ꯍꯥꯏꯕ ꯑꯛꯁꯔ ꯑꯃꯁꯨꯡ ꯒꯨꯅꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯈꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯗ ꯐꯔꯤꯗꯥꯕꯥꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯑꯛꯁꯔ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤ ꯑꯗꯨꯒ ꯒꯨꯅꯟꯗꯥꯅ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇꯨꯅ ꯀꯣꯜꯀꯇꯥꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯝꯈꯤ ꯈꯨꯗꯛꯇ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯒꯨꯅꯟꯗꯥ ꯐꯥꯈꯤꯕꯅꯤ ꯑꯕꯨꯡ ꯃꯦꯍꯇꯕ ꯑꯃꯁꯨꯡ ꯀꯕꯤꯔ ꯑꯍꯃꯗꯄꯨ ꯋꯥꯡꯄꯣꯡ ꯆꯠꯊꯕꯗ ꯃꯈꯣꯏ ꯗꯦꯜꯂꯤꯒꯤ NCRꯗꯒꯤ ꯒꯥꯔꯤ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯂꯒ ꯌꯣꯟꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯂꯨꯄꯥ 50,000 ꯐꯪꯉꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯗ ꯐꯥꯕ ꯄꯨꯟꯕ ꯊꯣꯛꯇꯅꯕ NIAꯒꯤ ꯑꯁꯥꯕ ꯑꯥꯏ ꯀꯥꯔꯗ ꯁꯤꯖꯤꯟꯅꯩ ꯑꯃꯗꯤ ꯃꯔꯛꯇ ꯍꯣꯇꯦꯜꯗ ꯂꯩꯕ ꯌꯥꯅꯕ ꯑꯁꯥꯕ ꯑꯥꯙꯥꯔ ꯀꯥꯔꯗꯁꯨ ꯁꯤꯖꯤꯟꯅꯩ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯌꯣꯜꯂꯕ ꯃꯇꯨꯡ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯑꯕꯨꯡ ꯃꯦꯍꯇꯕ ꯑꯃꯁꯨꯡ ꯀꯕꯤꯔ ꯑꯍꯃꯗꯀꯤ ꯑꯔꯣꯏꯕ ꯔꯥꯎꯟꯗꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯈꯣꯏ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯂꯣꯠꯐꯝꯗꯒꯤ ꯇꯦꯕ꯭ꯂꯦꯠ 50,000 ꯐꯒꯠꯄ ꯉꯝꯈꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯃꯁꯨꯡ ꯁꯞꯄ꯭ꯂꯥꯏꯌꯔꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯦꯡꯛ ꯌꯨ